Prime Minister Kongsat, Governor BJP MLA si Unakhre, Kongsat mapung phana na bakhanakre, MLA si Unabigi laikai tadri. Prime Minister Narendra Modi isterasi tha si tara humdoida sungsoi soidana lakadori, adubo isterasi ki MLA singa mak unagani unaroi habidi laikai tadri. PM Modi ki Manipur Kongsat mai pakhanabigi matana Governor Ajay Kumar Balana ngarang BJP ki MLA singa masung party ki State President Naga Rasbon unaduna wafum kya khanakre. Ngarang ayuk pung tara mathoidi ki Imphal ki Rasbon Manipur ki Governor Ajay Kumar Balana BJP ki MLA oiriba Manipur Legislative Assembly ki Speaker Thoksam Saitrabata Hanagi Chief Minister N Biren BJP Manipur Pradesh ki President Naga yauna BJP ki MLA kya ga punna unakhi Sarong na Nipurum Governor ga MLA singa wari sanaki ngasigi unakhi baduda Manipur ki Chief Secretary Punit Kumar Goyal Manipur Police ki Director General Rajiv Singha yauna Manipur lenga ki makok thongbu official sing kya saryaki Ngarangi mifam aduda Manipur ki Governor Ajay Kumar Balana Prime Minister Narendra Modi tha siki tarahumdoida Manipur laklagani maki khongchal asi Manipur lenga ningthina mai pakna mapung phara pangthokna ba hotnaminasi Prime Minister ki Manipur ki khongchal mai pakna pangthokna ba honabada MLA singna mating pangbiu haiba wapam MLA singda thamkhi amadi Modi na lakadori ba si mai pakna pangthokna bi wapam sing khanaki haina mifam adura saruk yakiba BJP gi MLA singni phangwa paung hairi pau sina hai PM laktuna Susampur amadi Imphal pangthokadori ba thoramda state asida leidi MLA yankai ga mapan mak saruk yana bi gidamang se pau pigani baki khongchal asida lanjena duna leidi ba singa unaduna wari sanagani panbaya abade Manipur gi MLA humfu gi manungda tadubi assembly constituency ki en kaisi di laikidra bana lehori be MLA yankai ga mapanda se pau pigadabani thoram pangthokadaba mafam singda MLA sing Prime Minister ga loinana stage ta punna phaminaroi MLA singi phampam makhada semgani irang hek horakpadi hauna ngasi phawba unaba phangdana lakliba Prime Minister ki MLA singa thoram pangthokphamda unaduna wari sanaba natragana tongana unaba natragana unadabigi wafam ngasi phawba laikhai tatri haidi Prime Minister Narendra Modi na thasi ki tara humdoida Manipur da lakadori basiga mari lengna Prime Minister bungak sengada Special Protection Group SPG gi team thasi ki mapan Manipur da thunglagani hari Prime Minister ki Manipur ki khongchal asi sarona pung ahum lom oirabi hai mak Mizoram ki helicopter sampuda numinungba matung pung tarani thoiga makai tabada thungani amadi mafam adura pangthokpa thoramda ma saruk yaduna lanjenari bising unagani mafam dudagi amuk helicopter laktuna Kangla ningthina pung ani da thungani hari mi lising taraga mangari gi lising kun phawba Kangla gi thoram saruk yahanana lengang thorang tawba loinana Prime Minister yauna pangthokadori ba mifam sida lenga ki thabak tori ba miyoi sing suksoi soidana yohan gadori haina pawgi likhuna mana phongdokli Kangla gi mifam loiraba matungna Kangla dagi Imphal gi BT Kendra International Airport tamna makha gi lambi de gari tongduna salaga akhanaba flight amada tongduna Manipur thadokhi gani hari Prime Minister na Guwahati dagi Mizoram da helicopter da sakani mangna tonglakpa flight na Guwahati dagi Imphal laklaga Imphal gi thoram loiraba matungna Prime Minister puraga hankigani matam kuirabagi tungda maru oina hokipa sai English ngani ga kungo humdagi me ahumdagi hokiba irang matungda ahan boina Prime Minister Manipur laknaba tharang tori basiga mari lenana Prime Minister na Kangla dagi tulihal phaw satkadaba lambi sing masak phajahanaba akai toi sing kana fort pagaloinana road median gi u sing masa sanaba madi median paring rang thabagi thabakana sathari Khongchal asi mai pakhanana papanamda Governor na BJP ki MLA sing Unakhre baduda yaukhiba singdi Speaker Thoksam Saitrabata School Hengang SC ki MLA hanagi Chief Minister oinana Y Kemsan Singzamai TS Radesam Hairo Dr S Ranjan Konthaujam Dingalung Gangmai Nungba Haisdingo Sekmai Thanaujam Syam Kumar Andro Karam Syam Langthawal Khongkham Robindro Mengphal T Robindro Thanga Paunam Brojen Wangjing Tienthap TS Basanta Kumar Nambol L Rameshwar Kairao KS Ragumani Uripok Sapam Kunjakishore Paswe KS Ibom Lamlai RK Emo Sagol Rokhaibam Rajen Lamsang Sansam Premchandra Kumbi Dr Usam Deven Wawgai Dr Yumnam Radesam Hyang Lamamsum SS Olis Sandel Sarugaki Ngarangi mifam aduda BJP ki MLA sing thongju SG thongam Biswarji Bisnupur SG Govitas Konthaujam Khurai SG L Susindro amasu Nauria Pakhang Lakpagi Choraisum KB Sarugaki Haujuk Lady Tarani Suba Manipur Legislative
ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯖꯅꯇꯥ ꯗꯜ ꯌꯨꯅꯥꯏꯇꯦꯗꯀꯤ ꯇꯤꯀꯦꯠꯇ ꯃꯥꯏ ꯄꯥꯛꯂꯕ ꯕꯤꯖꯦꯄꯤꯗ ꯌꯧꯔꯛꯈ꯭ꯔꯕ ꯊꯥꯡꯃꯩꯕꯟ ꯑꯦꯁꯤꯒꯤ MLA KS ꯖꯣꯏꯀꯤꯁꯟ, ꯋꯥꯡꯈꯩ ꯑꯦꯁꯤꯒꯤ MLA ꯊꯥꯡꯖꯝ ꯑꯔꯨꯟ, ꯖꯤꯔꯤꯕꯝ ꯑꯦꯁꯤꯒꯤ MLA MD ꯑꯁꯧꯕꯨꯗꯤꯟ ꯉꯔꯥꯡꯒꯤ ꯒꯣꯚꯔꯅꯔ ꯀꯧꯔꯛꯄ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯗꯦ꯫ ꯂꯣꯏꯅꯅ ꯄꯥꯎꯆꯦ ꯑꯃꯅ ꯐꯣꯡꯕ ꯄꯥꯎ ꯑꯃꯗꯅ JDUꯒꯤ ꯇꯤꯀꯦꯠꯇ ꯃꯥꯏ ꯄꯥꯛꯂꯒ BJPꯗ ꯌꯧꯔꯛꯈ꯭ꯔꯕ MLAꯁꯤꯡ ꯑꯗꯨ ꯉꯁꯤ ꯔꯥꯖꯚꯋꯟꯗ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯒꯣꯚꯔꯅꯔ ꯌꯥꯎꯅ ꯄꯨꯟꯅ ꯄꯥꯡꯊꯣꯛꯄ ꯃꯤꯐꯝꯗꯨꯗ ꯁꯔꯨꯛ ꯌꯥꯅꯕ ꯔꯥꯖꯚꯋꯟ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇꯒꯤ ꯄꯥꯎ ꯄꯤꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ MLA KS ꯖꯣꯏꯀꯤꯁꯟ, MLA ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔ ꯑꯃꯁꯨꯡ MD ꯑꯁꯧꯕꯨꯗꯤꯟ ꯁꯔꯨꯛ ꯌꯥꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯊꯣꯛꯂꯛꯂꯤꯕ ꯍꯤꯡꯁꯥ ꯌꯥꯎꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯉꯁꯤ ꯐꯥꯎꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ MLA ꯑꯃꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯃꯗꯅ ꯍꯟꯗꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯒ ꯃꯔꯤ ꯂꯩꯅꯅ MLAꯁꯤꯡ ꯏꯟꯚꯥꯏꯠ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇꯅ ꯉꯔꯥꯡꯒꯤ ꯔꯥꯖꯚꯋꯟꯅ ꯄꯥꯡꯊꯣꯛꯄ ꯃꯤꯐꯝꯗ ꯑꯇꯣꯞꯄ ꯊꯣꯏꯗꯣꯛꯄ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ MLAꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯕ ꯁꯖꯦꯁꯟꯅꯆꯤꯡꯕꯁꯤꯡ ꯂꯨꯝꯅ ꯂꯧꯗꯕꯒꯤ ꯊꯧꯑꯣꯡ ꯎꯈꯤꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ UNCꯒꯤ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟ ꯁꯧꯒꯠꯂꯣꯏꯗꯕꯅꯤ ZUF, ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ UNCꯅ ꯆꯪꯁꯤꯜꯂꯤꯕ ꯇꯣꯉꯥꯟꯕ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡꯗ ꯖꯤꯂꯥꯔꯣꯡ ꯃꯤꯌꯥꯝꯅ ꯁꯧꯒꯠꯀꯅꯨ ꯍꯥꯏꯅ ꯖꯤꯂꯥꯔꯣꯡ ꯌꯨꯅꯥꯏꯇꯦꯗ ꯐ꯭ꯔꯟꯠ ZUFꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯐ꯭ꯔꯟꯠ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯤ ꯐ꯭ꯔꯟꯠ ꯑꯁꯤꯅ ꯇꯔꯥꯝꯅ ꯑꯣꯛꯏ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯤ꯫ ꯈꯣꯡꯆꯠ ꯑꯁꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯍꯦꯟꯅ ꯂꯩꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯊꯛꯇ ꯖꯤꯔꯥꯡꯔꯣꯡ ꯃꯤꯌꯥꯝꯅ ꯃꯇꯝ ꯀꯌꯥ ꯃꯃꯥꯡꯗꯒꯤ ꯇꯥꯟꯗꯨꯅ ꯂꯥꯛꯂꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯁꯄꯤꯔꯦꯁꯟ ꯃꯪꯐꯥꯎꯅꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ UNCꯅ ꯊꯥ ꯑꯁꯤꯒꯤ 9ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯃꯗꯤ ꯔꯦꯜꯋꯦꯗ ꯃꯇꯝ ꯀꯛꯇꯅ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯌꯥꯎꯅ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯕꯦꯟ ꯇꯧꯒꯅꯤ ꯍꯥꯏꯔꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅ ꯍꯥꯏꯔꯛꯂꯤ꯫ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯕ ꯑꯃꯗꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯦꯖꯤꯝ FMR ꯁꯦꯝꯗꯣꯛꯄꯒꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯃꯔꯩ ꯑꯅꯤ ꯂꯣꯡꯕꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯗꯨꯅ ꯆꯤꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯀꯦꯕꯤꯅꯦꯠ ꯀꯃꯤꯇꯤ ꯑꯣꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯏꯪ 2023ꯒꯤ ꯁꯦꯞꯇꯦꯝꯕꯔ 9ꯗ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯅꯁꯨ ꯃꯥꯟꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ꯫ ꯋꯥꯔꯦꯞ ꯑꯁꯤ ꯂꯣꯗ ꯅꯥꯒꯥꯒꯤ ꯂꯩꯔꯤꯕ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ MLAꯁꯤꯡꯅꯁꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯥꯒꯥ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯁꯝꯕꯜ ꯈꯥꯗꯕ ꯉꯝꯈꯩꯒꯤ ꯁꯔꯨꯛꯇ ꯃꯤꯌꯥꯝꯅ ꯀꯤꯂꯣꯃꯤꯇꯔ 10ꯗꯒꯤ ꯍꯦꯟꯅ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕ ꯌꯥꯍꯟꯈꯤꯗ꯭ꯔꯤ꯫ ꯍꯧꯈꯤꯕ ꯑꯣꯒꯁꯠ 23ꯗ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯁꯦꯟꯇꯔꯅ ꯊꯝꯂꯛꯈꯤꯕ ꯋꯥꯐꯝꯗ ꯏꯟꯗꯤꯌꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯌꯦꯡꯂꯒ ꯊꯕꯛ ꯇꯧꯕ ꯃꯊꯧ ꯇꯥꯔꯤ꯫ FMR ꯂꯧꯊꯣꯛꯄ ꯑꯃꯁꯨꯡ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕ ꯑꯁꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯊꯤꯡꯅꯕ, ꯗ꯭ꯔꯒ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏ ꯂꯂꯣꯟꯕꯁꯤꯡ ꯊꯤꯡꯅꯕ ꯌꯥꯝꯅꯃꯛ ꯇꯉꯥꯏꯐꯗꯦ꯫ ꯅꯥꯒꯥ ꯍꯣꯝꯂꯦꯟꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯃꯅꯨꯡꯗ ꯉꯝꯈꯩ ꯂꯩꯇꯦ꯫ ꯅꯥꯒꯥꯁꯤꯡꯅ ꯂꯦꯟ ꯑꯦꯂꯤꯅꯦꯁꯟ ꯄꯣꯂꯤꯁꯤ ꯈꯨꯗꯤꯡꯃꯛ ꯌꯥꯕ ꯉꯝꯂꯣꯏ꯫ ꯂꯩꯉꯥꯛꯅ ꯊꯕꯛ ꯑꯃ ꯂꯧꯈꯠꯀꯦ ꯍꯥꯏꯔꯕꯗꯤ ꯅꯥꯒꯥ ꯃꯤꯌꯥꯝꯗꯒꯤ ꯍꯥꯟꯅ ꯑꯌꯥꯕ ꯂꯧꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤ ꯅꯥꯒꯥꯁꯤꯡꯒꯤ ꯂꯝꯗ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯌꯥꯔꯣꯏ꯫ ꯂꯣꯏꯅꯅ FMR ꯂꯧꯊꯣꯛꯄ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯁꯥꯏꯇꯨꯒꯤ ꯀꯨꯀꯤ ꯑꯃꯗꯤ ꯂꯤꯌꯥꯡꯃꯩꯁꯤꯡ ꯎꯅꯈ꯭ꯔꯦ꯫ ꯑꯃꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯒꯗꯕꯅꯤ ꯍꯥꯎꯈꯣꯂꯦꯠ ꯀꯤꯞꯒꯦꯟ꯫ ꯁꯥꯏꯇꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯗ ꯅꯦꯅꯥ ꯇꯥꯕ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ACSCꯒꯤ MLA ꯍꯥꯎꯈꯣꯂꯦꯠ ꯀꯤꯞꯒꯦꯟꯅ ꯂꯨꯆꯤꯡꯗꯨꯅ ACSCꯗ ꯂꯩꯔꯤꯕ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯑꯃꯗꯤ ꯀꯨꯀꯤꯖꯧꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯎꯅꯈ꯭ꯔꯦ꯫ ꯍꯦꯡꯕꯨꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯗꯨꯗ ACSCꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯈꯨꯟ 12ꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯀꯨꯀꯤꯖꯧ ꯐꯨꯔꯨꯞꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯗꯔ ꯍꯤꯜꯁ ꯆꯤꯐꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁꯦꯜꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ACSCꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯃꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯨꯔꯛꯅꯕ ꯑꯃꯗꯤ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥꯟ, ꯂꯩꯈꯣꯝꯄꯣꯛꯄꯤ, ꯈꯨꯟꯄꯨ, ꯈꯣꯟꯁꯥꯈꯨꯟ, ꯁꯥꯃꯨꯛ ꯏꯔꯦꯡ, ꯂꯪꯀꯥ, ꯀꯦ ꯂꯣꯟꯂꯣꯏꯕꯥꯡ, ꯑꯁꯤꯂꯣꯡ, ꯃꯆꯟꯒ꯭ꯔꯥꯝ, ꯋꯦꯁ ꯍꯔꯨꯞ ꯅꯥꯒꯥ ꯑꯃꯗꯤ ꯂꯋꯥꯔ ꯃꯈꯥꯟꯒꯤ ꯆꯤꯌꯔꯃꯦꯟ ꯑꯃꯗꯤ ꯑꯣꯊꯣꯔꯤꯇꯤ ꯃꯦꯝꯕꯔꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ꯫ ꯀꯨꯀꯤꯖꯧꯒꯤ ꯑꯣꯏꯅ ꯁꯍꯤꯜꯀꯥꯒꯤ ꯃꯈꯥꯗ ꯂꯩꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯁꯥꯏꯇꯨ ACꯒꯤ MLA ꯍꯥꯎꯈꯣꯂꯦꯠ ꯀꯤꯞꯒꯦꯟꯅ ꯍꯥꯏ ꯂꯩꯃꯤꯟꯅꯔꯤꯕ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯕ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯊꯕꯛ ꯇꯧꯕꯅ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯄꯨꯔꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ACSCꯕꯨ ꯍꯦꯟꯅ ꯆꯥꯎꯈꯠꯄ AC ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ACSCꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ
ꯄꯜꯂꯗꯨꯅ ꯏꯁꯥ ꯏꯁꯥꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯁꯤꯡ ꯂꯧꯗꯨꯅ ꯑꯦꯁꯤ ꯑꯁꯤꯕꯨ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯦꯁꯤ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡ ꯑꯃꯠꯇ ꯍꯣꯠꯅꯃꯤꯟꯅꯔꯕꯗꯤ ꯑꯦꯁꯤ ꯑꯁꯤ ꯍꯦꯟꯅ ꯃꯥꯡꯂꯣꯝꯗ ꯈꯨꯃꯥꯡ ꯌꯥꯡꯅ ꯆꯪꯁꯤꯟꯕ ꯑꯗꯨꯃꯛ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ MLAꯅ ꯊꯥꯡꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯕꯨ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯊꯥꯒꯠꯈꯤꯕꯒ ꯂꯣꯏꯅꯅ MLAꯅ ꯊꯥꯡꯖꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯁꯧꯒꯠꯃꯤꯟꯅꯕ ꯍꯥꯏꯅ ꯌꯥꯅꯈꯤ ꯂꯝꯀꯥꯡꯒꯤ ꯐꯤꯖꯣꯜ ꯀꯨꯀꯤꯒꯤ ꯅꯠꯇꯦ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯇ꯭ꯔꯤꯄꯨꯔꯥ ꯂꯩꯉꯥꯛꯀꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯍꯦꯟꯂꯨꯝꯁ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯁ ꯑꯦꯟ ꯁꯤꯔꯤꯀꯜꯆꯔꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯍꯦꯟꯂꯨꯝꯁ ꯑꯦꯛꯁꯄꯣ 2025ꯗ ꯀꯨꯀꯤ ꯅꯨꯄꯤ ꯑꯃꯗ ꯂꯝꯀꯥꯡ ꯅꯥꯒꯥ ꯅꯨꯄꯤ ꯑꯃꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯐꯤꯖꯣꯜ ꯑꯗꯨꯕꯨ ꯀꯨꯀꯤꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯐꯤꯖꯣꯜꯅꯤ ꯍꯥꯏꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯃꯗꯤ ꯂꯥꯟꯅ ꯍꯥꯏꯖꯤꯜꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ ꯍꯥꯏꯅ ꯂꯝꯀꯥꯡ ꯅꯥꯒꯥꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯇꯛꯁꯤꯜꯂꯛꯂꯤ ꯂꯝꯀꯥꯡ ꯅꯥꯒꯥ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯁ ꯂꯝꯀꯥꯡ ꯅꯥꯒꯥ ꯋꯨꯃꯦꯟꯁ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯂꯝꯀꯥꯡ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯣꯐ ꯆꯥꯟꯗꯦꯜ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯂꯝꯀꯥꯡ ꯅꯥꯒꯥꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯅꯕ ꯂꯨꯞꯁꯤꯡ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯇꯛꯁꯤꯜꯂꯛꯂꯤ ꯃꯃꯥꯡ ꯊꯥꯒꯤ 7ꯗꯒꯤ 13 ꯐꯥꯎꯕ ꯆꯠꯊꯈꯤꯕ ꯍꯦꯟꯂꯨꯝꯁ ꯑꯦꯛꯁꯄꯣ ꯑꯗꯨꯗ ꯀꯨꯀꯤ ꯅꯨꯄꯤ ꯑꯃꯅ ꯁꯦꯠꯂꯤꯕ ꯂꯝꯀꯥꯡ ꯅꯥꯒꯥꯒꯤ ꯐꯤꯖꯣꯜ ꯑꯗꯨꯕꯨ ꯀꯨꯀꯤꯒꯤꯅꯤ ꯍꯥꯏꯅ ꯁꯟꯗꯣꯛꯂꯤꯕꯒꯤ ꯃꯔꯝ ꯊꯧꯔꯝ ꯑꯗꯨꯕꯨ ꯁꯤꯜꯂꯤꯕꯁꯤꯡꯅ ꯁꯟꯗꯣꯛꯅ ꯇꯥꯛꯀꯗꯕꯅꯤ ꯍꯥꯏꯔꯛꯂꯤ ꯆꯤꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯁꯤꯜꯂꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛ ꯁꯨꯡꯈꯪ ꯈꯪꯗꯕ ꯑꯃꯕꯨ ꯈꯪꯕ ꯁꯥꯗꯨꯅ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯁꯟꯗꯣꯛꯂꯤꯕꯅꯣ ꯁꯣ ꯑꯗꯨ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯣꯏꯅꯅ ꯀꯔꯤꯒꯤꯗꯃꯛ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯍꯧꯗꯕꯅꯣ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯁꯣ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯀꯔꯤꯒꯤꯗꯃꯛ ꯊꯧꯔꯝ ꯑꯗꯨ ꯁꯤꯜꯂꯤꯕꯅꯣ ꯐꯨꯔꯨꯞ ꯑꯃꯒꯤ ꯐꯤꯖꯣꯜꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯥꯟꯅ ꯁꯟꯗꯣꯛꯂꯤꯕꯁꯤꯗ ꯃꯥꯏ ꯄꯨꯟꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯂꯝꯀꯥꯡ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯥꯁ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯊꯧꯔꯝ ꯑꯗꯨꯕꯨ ꯁꯤꯜꯂꯤꯕꯁꯤꯡꯅ ꯀꯔꯤꯒꯤꯗꯃꯛ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯁꯦꯡꯕꯁꯤꯡ ꯈꯪꯗꯣꯛꯇꯨꯅ ꯐꯨꯔꯨꯞ ꯑꯃꯒꯤ ꯐꯤꯖꯣꯜꯕꯨ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯑꯃꯒꯤꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯁꯟꯗꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯜꯂꯤ ꯂꯝꯀꯥꯡ ꯅꯥꯒꯥꯒꯤ ꯐꯤꯖꯣꯜꯕꯨ ꯀꯨꯀꯤꯒꯤꯅꯤ ꯍꯥꯏꯅ ꯂꯥꯟꯅ ꯁꯟꯗꯣꯛꯂꯤꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯀꯛꯊꯠꯈꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯇ꯭ꯔꯤꯄꯨꯔꯥ ꯂꯩꯉꯥꯛꯀꯤ ꯍꯦꯟꯂꯨꯝꯁ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠ ꯑꯦꯟ ꯁꯤꯔꯤꯀꯜꯆꯔ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯅ ꯊꯕꯛ ꯑꯣꯏꯅ ꯊꯣꯛꯂꯕꯗꯤ ꯂꯝꯀꯥꯡ ꯅꯥꯒꯥ ꯇ꯭ꯔꯥꯏꯕꯅ ꯀꯁꯇꯃꯔꯤ ꯂꯣꯒꯤ ꯃꯈꯥꯗ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯑꯃꯗꯤ ꯅꯥꯒꯥ ꯁꯣꯁꯥꯏꯇꯤꯒꯤ ꯂꯩꯔꯤꯕ ꯂꯣꯁꯤꯡꯅ ꯋꯥꯀꯠꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯆꯤꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯗ ꯌꯥꯎꯔꯤꯕ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯁꯤꯡ PIBꯅ ꯂꯥꯟꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯇꯨꯅ ꯁ꯭ꯇꯦꯠꯃꯦꯟ ꯊꯣꯛꯂꯦ ꯀꯨꯀꯤꯁꯨ ꯒ꯭ꯔꯨꯞ ꯍꯧꯈꯤꯕ ꯊꯥ ꯑꯁꯤꯒꯤ 4ꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ MSAꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯥꯔꯝ ꯒ꯭ꯔꯨꯞ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KNO ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ UPF ꯅꯥꯀꯜ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯇ꯭ꯔꯥꯏꯄꯇꯥꯏꯠ ꯇꯣꯛ ꯆꯠꯊꯗꯨꯅ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯇ꯭ꯔꯥꯏꯄꯇꯥꯏꯠ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁ ꯏꯟꯐꯣꯔꯃꯦꯁꯟ ꯕ꯭ꯌꯨꯔꯣ PIBꯅ ꯑꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯇꯨꯅ ꯁ꯭ꯇꯦꯠꯃꯦꯟꯠ ꯊꯣꯛꯂꯦ ꯍꯥꯏꯅ KNO ꯑꯃꯗꯤ UPFꯅ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ ꯍꯥꯏꯅ ꯄꯥꯋꯔ ꯀꯣꯔꯤꯗꯣꯔ PCꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ MSA ꯑꯃꯗꯤ KNO UPF ꯑꯃꯁꯨꯡ ꯀꯨꯀꯤ ꯖꯧ ꯀꯥꯎꯟꯁꯤꯜꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯅꯥꯀꯜ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯌꯥꯅꯗꯨꯅ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯔꯨꯑꯣꯏꯕ ꯀꯟꯇꯦꯟ ꯑꯃꯠꯇ PIBꯅ ꯁ꯭ꯇꯦꯠꯃꯦꯟꯠ ꯊꯣꯛꯂꯤꯕ ꯋꯥꯔꯣꯜ ꯑꯗꯨꯗ ꯃꯃꯤ ꯇꯥꯗꯦ ꯍꯥꯏꯅ ꯀꯨꯀꯤꯁꯨ ꯒ꯭ꯔꯨꯞꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯈꯨꯌꯦꯛ ꯄꯤꯅꯕ ꯑꯗꯨꯗ ꯃꯔꯨꯑꯣꯏꯕ ꯁꯤꯒꯅꯦꯇꯔꯤ ꯑꯃ ꯑꯣꯏꯔꯤꯕ KNOꯒꯤ ꯁ꯭ꯄꯣꯛꯄꯔꯁꯟ ꯗꯣꯛꯇꯔ ꯁꯥꯏꯂꯦꯟ ꯍꯥꯎꯀꯤꯞꯅ ꯍꯥꯏ ꯃꯇꯝ ꯆꯪꯂꯕꯁꯨ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯥ ꯇꯥꯅ ꯇ꯭ꯔꯥꯏꯄꯇꯥꯏꯠ ꯇꯣꯛ ꯆꯠꯊꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯄꯣꯂꯤꯇꯤꯀꯦꯜ ꯁꯦꯇꯜꯃꯦꯟꯠ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯦꯇꯜꯃꯦꯟꯠ ꯍꯥꯏꯔꯤꯕꯁꯤ ꯀꯨꯀꯤ ꯖꯧ ꯃꯤꯌꯥꯝꯅ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯗꯤꯃꯥꯟ ꯑꯗꯨꯅꯤ हिरम असिगी मतंग ट्राइपटाइट तोक्सा थरिंगै अयिब सिरोल ओइना पिसिनखिबसु लै हैना फोंदोक्लि डॉक्टर साइलेंट किपगेन की वाफम असिगा चप मानना सु एग्रीमेंट असिगी खुयेक पिनबदा यावरिबा यूनाइटेड पीपल्स फ्रंट की स्पोक पर्सन अमसु ओइरिबा कुकी नेशनल फ्रंट KNF की सेक्रेटरी अरोन किबियना PIB न सु एग्रीमेंट अदु की मतंग थादोरक्लिबि स्टेटमेंट अदु अरानमनि सु एग्रीमेंट अदु यावरिबा मरुएबा कंटेंट सिंग अदु सेमदोक सदोक्तुन स्टेटमेंट थोकगिदमा PIB बु पेन फुंदोरक्लि अरोन किपजेना हाई
asuk lukraba sensitive oibi issue sing asibu lana represent tawduna statement thopagidama PIB bu condemn tawi Manipur ing tapa hanjilangna bagidama makhoi gi maikidigi wari sanaduna political solution purana bu honagani haina phongdo ki balaiti leba asigi lairiba constitution gi makhada political settlement ama purana ba negotiate tawgani haiba wapam su agreement adu mayek sing yauri hanis phongtokli mana makha taraduna su agreement adu yauri ba asumbu wapam sing adu PIB na nauna statement thoktuna agreement sigi matana lairiba confusion sing ko khongani haibigi thajab thamli hanisu magna makha tarari awang nongpok lamdam da puna million ton humdra gi mineral leramba yai haina claim tawri Geological Survey India ki report matung in awang nongpok ki state sing asida thidoktriba mineral amasum masak naiba leibak ki laisa million ton humdra rom leramba yai haina phongdokli Times of India na piba report amagi matung inadi Himalaya ki kha thang saruk ta leiba masum China ga ngam khai thangnari ba lamda masir saruk khangdok ba masum atang ba masak nai ba leiba ki laisa ton million humdra rom leram ba hairi ikoi koi dena sathaki ba GSI Geological Survey of India ki report matung ina awang nong pok ta leram ba yai haina panari ba mineral sing sina India bu manglom na sangsinawi asoba thaudang logani Masina lepa sigi clean energy ki ahongba digital infrastructure mapangal kakar hanba masum defense ki polam sing puthok da mating oiragani hari awang nong pokki mineral sing asi Assam Arunachal Pradesh Meghalaya Manipur masum Nagaland lei haina piri hairiba mafam asida akhanaba art elements graphite vanadium lithium amasum Kobar asi mapung phana phangani hanis report asida pali karigama awang nong pokki state sing asina mineral amadi beer art ki maru oiba mafama oiba ngamlabadi malem gi oiba miying da asoba ahong mama purapangani GSI gi report adu gi matu ina Arunachal Pradesh Nagaland amasum Assam da lithium phangi lithium no khudak ta malem gi kaithil da ahong mu purakpa ngamnabi adubu tung da sauna ahong pal akhan ngamngani hari awang poki state sing gi district kudimak ta mineral deposit Tauduna lay haibisi kaurida Arunachal gi geology amasum mining department gi director talarna hai state asida company kun gi mathakta license pikre dubu mining gi thabaji hauju phau gi haudri ari tentang na sumna mayam de thamjaram gi du hauju koina di mayam pau mata sa lusinjarage amasum khata banau babde mayam punanga mina saina signal sigi mekeri gi mayam phamda makhata na thamjari